Manipur da awonba ama puraknabagidamak tongan-tonganba chingi mafamsingda chaba fangboy fangdaboy lairiba yawoloy singbo loisinabani haiduna yumlonaba laibak singna laibaki lalhauba singbo India laingak na sizinabasi hakchina lawi haina Shiv Sena Manipur gi President M Tombi na fongdokre baw parada laiba party asi office pangthokiba pawgi mifamamada Tombi na makhata na tha tarahumdoi helaba irang asi kanglup ani khaki marakta thokpa oiramlabadi nahana loiramlagani haujiki irang asida Thangnariba country ge lalholo piyawi haiba NSCNIM gi statement adugi paukhum security advisor Kuldip na pung nifunipan gi manungda paukhum pigadabani haina taksilakli hojik thokliba irang asi Manipur gi mi singbo draki chaitheng piduna amadi Manipur gi lamasida Munanaba hotnarakpa Proxy war amani haibada haiman bathokloi haiba wafam Shiv Sena State President asina thamladuna matamamada China da thokiba opium war aduga pangkhak oire Manipur gi lam asida pamlabadi Manipur gi miyam sunung CBO geopolitics tawbakanda Shiv Sena na interfere tawningbad nate adubo kanglo furup mayam tumlakanda matamamagi British ki wayal pathap adudi tawbidanaba fagani hairakli Valley ki lalu usin jata tai tahan bhi marum kari no. Papi mapa lai tab dong na thado ko yabro. Masih Kuldip na pigadam ne si pakum se. Ene sendi statement do. Madu chumra lanbra. Lamdam si da lai ba lalo badu lamdam si ki oina. Ai ni yada bane na lau thoga phaba bayai pun bayai. Pami bune kaino pam da bune kaino. Madu ki plebiscite to na bagi tanzam lakani. Kari thangnari ba country ki lalo usin khune ko na niya kaino hate no. Imai sha mayam kanna ba khoju. Akhoi I da si liba kaino se. Na khoi khangbi yo. Maitai ki lofam ghar lai do. Singa tamya ki kuki na loina. Lau pana na ba kaino खोइदना मधु की प्रोटेक्ट तौना असम रफल न तौबा सुमम सु लैतबा नुमम सु लैतबा पैसा थोकम सु लैतबा सिगी लुरब तंजा सेसदा नुपी गांगनै हेबा नुपा गांगनै हेबा एमएलए खर फाब फोतब सि याम अखोय मणिपुर से आई हाइजे प्रजा सिंह सोइदना असावदगी सिविल वार लावै हाइनिङै लैतेबा